Social media site oiriba Facebook da Manipur Police ki Facebook page da gi thagalakwa anoba update amada ngarang numidang torbung da Kuki arm group singna nomai kaptharakpaga mari lainana hariba thawdo sig mari lainana makhatana thigana bagi damakta FIR ma register tawre hari public sing safety oina bagi damakta hariba jaga sing sida coming operation amasum area domination chathare hari DIG na consent tawbaga loinana atopa senior police officer sing hariba jaga thawdo thoiba jaga sing sida satkibaga loinana hariba jaga sing asi yengsin bagi thabak sathaki coming operation chathaba matamda khulai amasum pokhai baba masak sing recover tawba ngamle hari kangbai digi hariba sing asi long range improvised pompi ama medium range improvised pompi mari medium range barrel blasted improvised pompi ama IED sarana kg lumba ama single barrel firearm ama empty caliber gi taraga thare bomb disposal squad kanguna makoina phangaklaba IED singadu mai pakna diffuse tawba ngamkre jaga asida tariba security singasu misingna leibaga loinana hauji situation asi under control la leire ha wafam Manipur Police tagi thambakli atopa update amadana Manipur Police thadorakpa tang taraga tre tha taraga nitu English singani ga kungamanga haibadi ngarang security force ka loinana Urkhol district forest department ga apun boy timamana LM block Yaulen Sepu amasum lamlai singphai ki area da tharamba poppy sing sarona acre samaga nifu ku muk oigedaba ama ata thon khri hari jaga sing asida leiramba sang taraga taruk su mai thadoktuna manghan khri hari amaromdana tang taraga tere tha taraga nitu English singani ga kunga manga da Committee on Tribal Unity Kotuna press release ma tholaktuna Malem thonga maitaina Kangpokpi district phawraga mahaki khongsat cycling asi pangthokani hairiba December gi tang taraga mapan English singani ga kunga manga ayuk ki pung 9 nagi numidang wairamgi pung 3 phaw Manipur Peace Route ki schedule asi athubada cancel tawgadabane haba wafam yauna tokadabane haba wafam yauna thamnakli festive season su oiriba Christmas festival sida Kokijau community singna Kangpokpi district ta ma ki khongsat asibu welcome tawde loinana problem thokna ba masmu communal tension oinaba malem thonga mitaina Kangpokpi district phawraga lakliba tang taraga mapan asida chatkani hariba khongsat asida karigumba pamdaba masum thowaningdaba thawdok thokpa taragadi kotu amasum Kokijau community na daita lawba ngamoi haiba wa akanba wafam yauna makhoi Committee on Tribal Unity Kotu gi media cell gi thadorakpa warol sida supali Koki militant singna torbungna nongmai amadi bomb kapsilakpa gi mayok ta khongjang khunda laita halabadi separate administration phangma ngamlaroi khanbadi irang hobuni haiba loinana pokhayawda bomb hom dispose tawkhre Koki militant singna ngarang numidang torbung bangla gi masagi yumda hanjendra leiraba khunja singna nongmai amasum bomb kapsinduna attack sa tharakhiba dubu akan mongna yaning dubu phungtung narakli ngasi Bisnupur district ki Bisnupur bazar amasum Imphal East ki New Sekonda masing yamlaba nupi sing tholaktuna lambi thingbaga loina khongjang sangsinki lenga ki thausil makhad amu hanna mayumna hanjinduna khunda laitana ba sangsin miyamda atamnana attack sa tharakpada manak nakpada leiba security force na tumina lesin ba madi awaba nang liba turbung gi miyamda aki ekang pokhan ba ya mongda rapid action force police forces sangsilakpa gi thong adubusu akan mamonu yaning da ba phungtorakli Kudong thiba nanglaba turbung banglagi miyamgi awaba yengsinabagidama Coordination Committee on Manipur Integrity Kokomi gi convener athauba yauna miyoi khutpu ama ngasi mafam aduda satuna yengsinki khongsat aduga mari leinana athaubana pawmising phungdokhibada ngarang turbung banglada leiba Assam Rifles yauna tuan security force singa wari sanaraba matung miyam adubu asu engam thuan widanaba akanba wafam sing thamlaba matung miyam adu sangsin haukhibani adubu numidang pung 9 ga makhairam tabada nongmai masum bomb kapsilakpa yaningdi Susampur district ki Kangbai search area hariba mafam adu misam singsu leiba mafam amani mafam adudagi karam tawna nongmai masum bomb kapsilakhibano haibadu kupna thigatpaga loinana operation chathagadabani Susampur SP na hiram masida akhanaba miyeng sangadabani thawdo adugi matung ikuidana Kokijau council haiba organization amana turbungi resettle tawriba mafam singna nongoi kapsin ba haibadu asumba khongtha amani haina saukthokna phongdorakliba duda mari leinaba singna karigum action amata lokhatrib karigino makhoi gi matakta Bisnupur SP da wakat ama thangakhre makhatana su Manipur gi DGP unaduna wakat lagani
Koko minamiam kita maklebli, tangai padrabadi tophom toko thabak sing pekatkani, lanjen naruraba mayumda hanjilabadi Kuki singgi separate administration gi manglan bang phawna bangam laroi khanbadegi michamna nomai kapsendun attack sa thabani sa tharakli ba thawng adu ki hanbegi mawngni makoina miyamna kari sa tobang ngamlo haki accident da ani siri manga sokle Airtel Telecom Company ki pochai puduna lakpa bolero pickup ama ngarang numidang Khongsang Bazar accident thokpada manga sukli police ki pawge matugin national highway kunthraga teret ki Khongsang Bazar yaugadaba kilometer 2.50 rong watlingai Khongsang police station ki manung chanba mapam amada khudong thiba thawdor thokibani khudong thiba nanglaba gari edugi number na AS01PC 24060 aduga gari edu thorakhiba miyo eduna Kakching district ki Uchiwa Santhildagi MD Asmir se kunga mangani mahak yauna gari edu da miyo turuk tona khibani thawdo odu da Airtel company ki lever ani shiraga mangana asu opanangki soklaba miyo singadu CRPF ki chamaga nifugu humdoi subu battalion gi ambulance amada rescue tarwa matung nonegi Makam Hospital pukhatuna lekat akre hari Bisnupur district ki DC amadi administration buffer zone thugaiduna torbungi maitai IDP mayumda hanjin hankibasi asoiba khongthangni Kuki Jau Council Bisnupur district ki DC amadi administration ki kangbuna buffer zone thugaiduna torbungi maitai IDP sing mayumda hanjin hankibasi asoiba amadi irresponsible oiba khongthangni haina Kuki Jau Council ki sirol amana hairi sirol aduna makha taraduna hai ngara numidang buffer zone oiriba torbungi area da thokiba thawdo amadi makha tana thulakpa thawdok singi thawdang district administration lawgadabani Manipur da thokliba conflict asigi haurakpam oiriba mapam aduda Bisnupur district ki DC na flag oiduna IDP singbu mayumda hanjin hankiba haibisi irang amuhana thoknaba baton dawani torbung mamang laikai da laidiba IDP singi manakta kokomi gi mihut sing chatuna unaraba matung public meeting chatakhiba sing aduna maram oiraga ngar numidang nongmai kapagi thawdoru thokiba oibihe Kuki Jau singadi makha tana ikheng tanadana buffer zone gi arrangement nga nusali adubu administrative ki makai digi di buffer zone thugairakpana Kuki Jau community singda tension wakhadale Christmas season asida Kuki Jau miyam tangdu laitana hotnari ngai administration lokhalakliba khongthang asi yaningde haikena su pausna makatari amaramdana sairak pifam thui ramesor Hauzik Paliba Governor in Council Gilengas ni Yamna kana Manipur thuklibi irang asu lusinduna ingtapa purana ba khonari ngai kanglu khudima ki MLA lusing biskuna dun ingtapa hanjina ba thabak thorom kya pekhatuna madam kuina sahi ani ki makhairom relief camp sangju pham logduna lakliba turbung rom gi IDP sing masa masa gi yumde hek anjin baga amung hana irang Kuki singna nongom kapsilak pa kandem tawe madi serak pi pham thu haina Kakching AC gi MLA Ramesh Hona haikre hari